ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩ ꯌꯦꯡꯅꯕ ꯃꯤꯗꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕꯅꯣ ꯑꯩꯒꯤ ꯀꯩ ꯃꯑꯣꯡ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇꯕꯅꯣ ꯈꯣꯠꯄꯅꯣ ꯑꯗꯣ ꯈꯪꯗꯕꯤꯗ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯕꯨ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯑꯦꯇꯦꯟ ꯇꯧꯔꯛꯄꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯏꯠꯁ ꯅꯣꯠ ꯑꯕꯥꯎꯠ ꯃꯤ ꯑꯩꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯁꯥꯟꯅꯩꯁꯦ ꯅꯣ ꯋꯥꯟ ꯏꯁ ꯁꯦꯐ ꯃꯤ ꯐꯦꯁꯇꯤꯚꯦꯜ ꯃꯅꯨꯡꯗꯕꯨ ꯃꯤ ꯆꯪꯉꯒ ꯐꯨꯕ ꯉꯝꯕꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯣꯏꯅ ꯑꯦꯅꯤ ꯇꯥꯏꯝ ꯐꯨꯕ ꯉꯝꯕꯒꯤ ꯀꯩꯅꯣꯝꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯇꯥꯎꯔꯝꯒꯤ ꯏꯀꯣ ꯔꯤꯖꯣꯔꯠꯇ ꯊꯥꯁꯤꯒꯤ ꯇꯔꯥꯗꯒꯤ ꯇꯔꯥꯃꯥꯊꯣꯏ ꯐꯥꯎꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕ ꯄꯥꯡꯊꯣꯛꯈꯤꯕ ꯏꯝꯐꯥꯜ ꯏꯟꯗꯤ ꯐꯦꯁꯇꯤꯚꯦꯜ ꯁꯦꯀꯦꯟ ꯏꯗꯤꯁꯟ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯩꯁꯛꯄ ꯑꯃꯕꯨ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯨꯔꯝꯂꯤ ꯐꯨꯔꯝꯂꯤꯕ ꯁꯩꯁꯛꯄ ꯑꯗꯨ ꯗꯔꯇꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯃ꯭ꯌꯨꯖꯤꯛ ꯕ꯭ꯔꯦꯟꯒꯤ ꯁꯩꯁꯛꯄ ꯑꯥꯏꯀ꯭ꯔꯨꯖꯝ ꯀꯦꯅꯦꯗꯤꯅꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯄꯤ ꯃꯤꯐꯝ ꯑꯃꯗ ꯁꯩꯁꯛꯄ ꯀꯦꯅꯦꯗꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯕꯦꯟ ꯑꯗꯨꯅ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯔꯨꯔꯕ ꯃꯇꯨꯡ ꯃꯅꯥꯎꯅꯨꯄꯥ ꯑꯃꯒ ꯒ꯭ꯔꯤꯟ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯏ ꯈꯨꯝꯕ ꯃꯃꯤꯠ ꯈꯛꯇꯃꯛ ꯐꯥꯠꯄ ꯃꯤ 3 ꯆꯪꯂꯛꯇꯨꯅ ꯐꯣꯇꯣ ꯅꯝꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯐꯣꯇꯣ ꯅꯝꯅꯕ ꯍꯣꯠꯅꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯍꯥꯟꯅꯒꯤ ꯃꯤꯑꯣꯏ 3 ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 6-7 ꯂꯣꯝꯅ ꯃꯍꯥꯛꯄꯨ ꯐꯨꯕ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯊꯣꯛꯃꯤꯟꯅꯔꯛꯄ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯎꯕꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯦꯟꯈꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯒꯣꯜꯕꯟ ꯄꯤ.ꯑꯦꯁꯇ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯀꯦꯅꯦꯗꯤꯅ ꯊꯝꯗꯨꯅ ꯑꯥꯔꯇꯤꯁ ꯑꯃꯗ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩ ꯌꯦꯡꯅꯕ ꯃꯤꯗꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕꯅꯣ ꯑꯩꯒꯤ ꯀꯩ ꯃꯑꯣꯡ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇꯕꯅꯣ ꯈꯣꯠꯄꯅꯣ ꯑꯗꯣ ꯈꯪꯗꯕꯤꯗ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯕꯨ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯑꯦꯇꯦꯟ ꯇꯧꯔꯛꯄꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯏꯠꯁ ꯅꯣꯠ ꯑꯕꯥꯎꯠ ꯃꯤ ꯑꯩꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯁꯥꯟꯅꯩꯁꯦ ꯅꯣ ꯋꯥꯟ ꯏꯁ ꯁꯦꯐ ꯃꯤ ꯐꯦꯁꯇꯤꯚꯦꯜ ꯃꯅꯨꯡꯗꯕꯨ ꯃꯤ ꯆꯪꯉꯒ ꯐꯨꯕ ꯉꯝꯕꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯣꯏꯅ ꯑꯦꯅꯤ ꯇꯥꯏꯝ ꯐꯨꯕ ꯉꯝꯕꯒꯤ ꯀꯩꯅꯣꯝꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯥꯏ ꯗꯣꯟ ꯅꯣ ꯍꯨ ꯑꯥꯔ ꯗꯦꯝ ꯕꯠ ꯑꯩꯈꯣꯏ ꯑꯝꯇ ꯁꯦꯐ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯃꯦꯁꯦꯖꯇꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯒ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯁꯤꯗ ꯄꯣꯛꯄ ꯆꯥꯎꯕ ꯑꯃ ꯑꯣꯏꯅ ꯏꯁꯥꯒꯤ ꯖꯒꯥꯗ ꯁꯦꯐ ꯑꯣꯏꯔꯛꯇ꯭ꯔꯒꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯕ ꯑꯍꯥꯟꯕ ꯑꯩ ꯁꯤꯈꯛ ꯊꯝꯖꯒꯦ